कुकी होस्टेस तरागा मरी thadokhiba adu kibadagi natte naga miyamgi yaifanabagidamag thadokibani JTC कुकी होस्टेस तरा मरी thadokibadu kibadagi natte UNC gi makhada lairiba travel naga hoho 20 ga kupna khanaraba tungda naga miyamgi yaifanabagidamagta thadokibani haina joint tribe council na thadorakpa cherol amana hairi Cherol asina makha tana hairibana miyamna kuki hostes tara mari thadokibagi damak phawriba asawba adu joint tribal council manipur na su khangi nagagi isil inaw taruk hatkibagi nungaitaba adu kauthoknaba amasung mihat pasing adu ngakpinaba GTC na haikiba leite Mamang thagtagi hauna naga singi apunbana pangal oiduna laklibani joint tribe council manipurna laikhidraba naga taruk adugi achumba wayel fanganana ba demand tauba ngasi su leptri mi hatpasing adu phaduna matik chawa sairak pidri fawba JTC na hanba laitana changshin khigani mamang thagtagi hauna naga singi punsi ngak senana ba khongpham setna adumak ngasi su lepli miyamgi aningba pamba phongdok piu adum oinamak amata oina lepminaduna ngasi thengnariba issue sing asigi waroisinama puraknaba hotnaminasi hairi MLA singna Modi gi lai khurumnari ngaida Manipur di loidawre Kamjong district ki Kultu village da attack tawduna miyoi ani hatkre yum taramanga mai thakre Narendra Modi na laibak asigi khwaidagi sangna Prime Minister oirakpagi BJP gi MLA kayana harauba phongdokpa amasung laisang da phingang setuna lai khurumnari ngaida irang asum hengalakpadagi Manipur di loidawre kuki terrorist singna phakhiba naga taruki thawai yaudraba hakchang Jenims ki mokta yorokraba matung ngasi ayuk anganbagi pung mari ga makhairum tarakpada Kamjong district ki Indo Myanmar border ga tainabada laiba Kultu village da sakhangdaba singna attack tawraktuna miyoi ani hatkre aduga khul adugi yum tara manga rom mai thadoklamle mafam aduda leiramba miyam lanjena khre laikhidraba miyoi ani adudi letmilun haukip sahi kunthra manga apokpa sonsai haukip amasung lunminthang haukip sahi kunga humdoi apokpa laikhidraba thangkho haukip kawi makhoi anima kultu village tagi ngaktani thogdogaduda atopa khunja ani su asok apanangki soglaba miyoi ani adudi jangkhomang sahi kunmanga apokpa yangkholun Kamilan sahi kunga taret apokpa laikhidraba tinpauni apokpa ani adu managnak hospital da pukhatuna laikanari thogdogaduga mari leinana social media platform singda thaganarakpa video footage singda asiba haksang ani gi manungda amadi masa adu maina sakpagi saktam uba phangki aduga atopa asiba haksang amana manaknakpa mafam amada nongmaina palaba matungda upna taraga laiba utkhi nongmai kapsinduna khulladuda attack tawrakpa matamaduda nupi angang singdi hanadagi hauna attack tawrakpa yai haibagi chingnaba laibana khul adudagi thaidoklaga lainakre tangai fadana khul adu sangnanabagi damak makhoi khara khak lehobani tanja aduda masing yamlaba miyoi kya marum sangsilaklaga khul aduda maikai kayadagi nongmai kapsilakhi amasung yumsing adu mathang mai tharakhibani hairi Police na phongdorakpagi matung ina attack adu kanana satharakhibano haiba hojik fawbagi oina chap chana khangba ngamdri thogdoga sigi matangda security forces na investigation chathaba haukibaga loinana akoibada thi humbagi thabak chathaba haure Bharatiya Nyay Sanhitya BNS lisingani kunga humdoigi tongan ba provision singi makhada suo moto case ama register tawre hairi authority singna senariba miyoi singi masak maming khanglaga phanaba thaurang lokhatli makha tana pamdaba thodok sing thoraktana ba thodok thokfamda ahenba security force sing thajin khre tongan ba security agency singna ingtapa phibam hanjil hanana ba thaurang kaya lokhatlabasu manipur gi tongan ba mafam singda pamdaba thodok sing leptana thorakli panba yabadi matam kharagi mamangda Myanmar romdagi naronda sangsilakpa Burma da base tawba KNAB gi kadar singna khul ahumda attack tawrakhiba laikhrabani hariba khul sing adu jet choro namli amasung wangli village tani jet choro gi oinadi yum pumnamak mai thadoklamkhi subnatagi khul adugi church amakhak karimata tawdana thamlamba laikhrabani Military junta na landarakpadagi Myanmaris kuki lising kaya Manipur da sensilakle
म्यांमार की मिलिटरी जुंताना सगाइंगी तमु अमसुंग काले टाउन गलोनबा मफमदा अकनबा एटेक चथरकपदगी म्यांमारिस कुकी लिसिंग कयामरुम मणिपुर रोमदा चेंसिलकले जुंतागी मसिंग यामलबा लानमिसिंगना नाकल अनिदगी एटेक चथरक्रबा मतुंगदा मणिपुर की गंफाजोलगा थंगनबदा लैबा पीडीएफ की अचौबा केम अमा मई थाख्रे तमु टाउन की कानन भिलेज अमसुंग खंपत टाउन दा लेरंबा मियोय लिसिंग कयामरुम ngमखै लांथोक्तुना मणिपुर चेंसिलखिबनी हाइरी एटेक चथरखिबा जुंताना तमुगी नानमुंतार भिलेज लौसिनख्रे UNC ना कुकी तरा मरी अदु अचौबा सेंजा थुमजा तौदुना थादोखिबनी हाइरबदु अरानबा वाफमनी UNC Naga village guard singna फाजेंदुना थमलखिबा कुकी तरा मरी अदु असोय अंगाम यावदना थादोकना बखोटनबदा सेंजा थुमजा चथखि हाइना सोशल मीडिया सिंगदा फोंदोरक्लिबदु अरानबा युमफम यावदबा पाउनी लनाय मियोय खरना असिगुंबा सेमजिन साजिनबा वाफम कया फोंदोरक्लिबसी UNC गी मिंगचत अतमनना थियननबा होटनबदा नतना नागा मिया मरक्ता थाजनहंदनबा अमसुंग कांगलुकी ओइबा उंखटनबा थोहननबा होटनबनी हाइना UNC ना थादोरकपा चेरोल अमना हाइरी UNC की चेरोल अमना हाइरिबना UNC ना कनागुंबा मियोय अमता फाबा डिटेन तौबा अमसुंग थादोखिबा लैते UNC असि सिविल सोसाइटी बॉडी अमनी एक्साइज पुलिस नत्रगा जुडिशियल अथॉरिटी अमनते UNC असि सेलगी नत्रगा लनाइगी ओइजबा फंगनबगिदमक्ता थबक तौबा नते सांगलबा चही कया असि नागा मियामगी राइट्स लम अमसुंग आइडेंटिटी गिदमक डेमोक्रेटिक अमसुंग नन वायलेंस की पांबैना थेंगनदुना लाकली UNC की इंटीग्रिटी असि योननबगी नते मरम अदुना वाखल तारबा सिटीजन सिंगना असिगुंबा नागा सिंगी मरक्ता उंखटनहनबा अमसुंग मसोय मसोय तहननबा होटनरिबा सिदा थाजबिगनु UNC ना अचुंबा जस्टिस अमसुंग नागा केस गिदमक चप चाना लेपली अरानबा प्रोपेगंडा सिंगदा UNC कैदौंगैदा नोंथरगा चटलोय UNC बु मिंगचत थिबा मियोय अमसुंग ग्रुप सिंग अदुगी मथक्ता चप चाना लीगल एक्शन लौखटकनी नागा सिंगना हौजिक ओइरिबा लुरबा तानफम असिदा नागा ट्राइब चर्च अमसुंग सिविल बॉडी सिंग अमता ओइना लेमिननबा अपील तौरी हाइरी नागा मिसम तरुक हाटखिबगी जस्टिस फंगद्रि फावा असिबा हक्सांग सिंग लौखिरोय UNC कांगपोकपी डिस्ट्रिक्ट की लैलोन वाइफाइदगी ममांग था मे 13 कुकी खुलाई पाइबसिंगना फाखिबा नागागी मियोय तरुकी थवाय यावद्रबा हक्सांग ngarang जेनिम्स पुरखरे थवाय यावद्रबा हक्सांग सिंग अदु सेक्यूरिटी के अकनबा सेक्शन थौरांगा लोइनना एम्बुलेंस अनिदा ngarang नोंयाय मतुंग पुंग अमगा मिनिट 95 रोम तारकपा अद्वाइदा जेनिम्स की मिरल संगदा पुरखिबनी थवाय यावद्रबा हक्सांग सिंग अदु यौरकपा मतमदा नेशनल इन्वेस्टिगेशन एजेंसी NIA टीम अमसु लैखी हक्सांग तरुक अदु इम्फाल रोम तमना पुरखरे हाइबा अककनबा पाव फंगबदगी जेनिम्स की कॉम्प्लेक्स ता मसिंग यामलबा नागा मियामना ngainaduna lainakhi नुमिदांग पुंग 10 मखाइरोम तारकपा अद्वाइदा सेंट्रल सिक्योरिटी फोर्स सिंगना जेनिम्स की कॉम्प्लेक्स ता योक्सिलकपा मतमदा मफम अदुदा हाना लेरंबा मियामना इरांग हौरकपदगी नाकल अनिमक्ता उंखटनबा थोखी मियाम अदु लाक्सिननबा होटनबदा टियर गैस सेल क्यामरुम कापखी थौदोग अदुदा सिक्योरिटी फोर्स यावना मिसम खरा अशोक अपनंखी थौदोग असि थोख्रबा मतुंग खोइसाउनरबा नागा मियामना सेनापति डिस्ट्रिक्ट ताफौदा लैबा नागा पीपल्स फ्रंट NPF की ऑफिस क्वार्टर थुगाइरम ले हाइरी थौदोग अदुदा NPF ऑफिस की मनुंगदा लैबा चौकरी अमदी पार्टी असिगी मरुइबा चेचांग सिंग मई थारमखी नागागी मिसम तरुक असिबा हक्सांग ओइना फंगलबसु UNC ना तालिबा चार्टर ऑफ डिमांड अमसुंग इंडिया गवर्नमेंट अमदी मणिपुर गवर्नमेंट लेखिद्रबगी इमुंगसिंगदा जस्टिस फंगद्रि फावा असिबा हक्सांग सिंग लौखिरोय अमदी खोंजंग हंदोखिरोय UNC ना नागा ताबा मफम सिंगदा पुंग 24 गी टोटल शटडाउन सु लाउथोखी CM ना कंडेम तौरकली नागा मिसम तरुकपु लैलोन वाइफाई खुलदगी फाखरगा मिहाथीना हातोकलंबगी थवोंग अदु अकनबा मोंगदा कंडेम तौवी लोइनना लैखिद्रबसिंगी इमुंग मनुंगी अवाबदा सरुक यारी हाइना चीफ मिनिस्टर युमनाम खेमसाना सोशल मीडिया दा थागलखिबा पोस्ट अमदा हाइरी मखाताना हारिबना असिगुंबा का हेनबा थवोंग असि मियोइबगी मिनुंगसी अमसुंग रूल ऑफ लॉ गी वांगमदनी थौदोगसिदा सेनरिबा खुदिंगमक फागतुना अचुंबा वायल फंगननबा स्टेट लेंगाकना खोंगफम चेतना लेपली केस असि NIA दा सिनखिबसु लैख्रबनी हाइरी
Mara laitaba Naga misam taruk minungsi laitana hatkhibagi thawong saing chaba sagi lisatni emsu haukiba me taraga humdoida Kangpopi district ki manung chanba leilon bhaifai village area da afaba makhalgi khulai paiba kuki terrorist singna konsa khulgi miyoi taraga nipan fakiba adugi manungda miyoi taraga ni thoi thadokraga ataina thiba khangdana leirakhibani masiga mari leinana kuki gi miyoi taramari Naga isil inauk singna fajan khiba adu miyoi bagi minungsi utuna tekta kaidana thadokraba matung numit kunga tare ni supna thiba khangdana leirakiba Naga taruk aduna asiba haksang oina phangkhibani asigumba thawong asi sahing chabagi thawong ni haina emsu gi information and publicity secretary serto komna thadorakpa cherol amana hairi cherol asina makhata na hairibana ngasi lamdam asida misam miyamgi punsi nongma nongmagi asibagi khayata taraklibasi ngasi paliba center amasung state lenga gasina tawfam thokpa mathau tawraktabadagi oirakpani haibada haimanba thokloi ngasi lamdam asida kuki narco terrorist singna misam miyam kayabu hatningba matamda hatpa phaningba matamda phariba asida center amasung state lengakna ngasi phawba laukhatpham thokpa thabak amata laukhatana leiraklibasi lamdam asigi yelhomi singbu muthatnaba hotnabagi lalong oirabra haina hanglakli haukiba chahi lisingani kulumdagi me ahumdagi haurakhiba lamdam asigi ne tadaba phiba masi mitop singna lamdam asigi yelhomi singbu muthatnaba hotnabani haibasi nongma nongmagi mayek senglakli ngasi masing yamlaba central force kaya ama masing thingamdana leiriba asi misam miyamgi punsi kananabagi leiribra natraga misam miyamgi asiba hakchang lokhatnaba leiribra haiba wahang asi emsuna hangningi hairaduna thawdog asida chenaribasing miyam khangna sairak pigadabani laikhidrabagi imung manunggi awabadasu emsuna saruk yari haire kuki singna fajan khiba Naga taruk tamthina hatkibagi thawong condemn tawnarakli Naga misam sing adu chumna hatpada natana makak kaktuna hatkibadu miyoibagi lichat nate kuki khulai paiba singna Naga misam taruk leilon bhaifai khuldagi phakraga tamthina hatoklambagi thawong lupkayana condemn tawnarakli Jo for Zogam Thadorakpa Cherolama the Haribana, Mara Lazadraba, Naga misam taruk adu, chumna hatpada natana, makak kaktuna hatkibagi thawongadu, yamna thamoi shokningaini, Thawdogadu the Laikidrava singi imung manungna, Tengnariba awabada, saruk yari, Jo singna, Jau, Paite, Baifai, Simte, Tangal, Tedim, Sungte, Gangte amasung mate masakhangi Wi-Fi kuki mar amasung thadau kuki singasi jomi nate jomi area da laiba Naga amata khudong thiba nanghaloi hairi Coordination Committee Longmai area na thadorakpa cherol amanasu kuki singna Naga misam taruk hatkibagi thawong adu akanba maongda condemn tawrakli miharasigi mayokta UNC na ngasi ayuk pung taruk tagi pung kunmari supna miharasigi achumba justice phangangadabani haina santi oiba maongda sathariba protest asidasu loop asina mapung fana support tawi UNC na sathariba shutdown asida Miyam Transport Union Business Educational Institution amasung Public Office singna mapung fana support tawiu UNC amasung masiga chatminariba community singnasu shutdown asigi manungda hingsagi thawong sing chathadanaba public amasung private property sing amang ata thokandanaba amadi kanagumba amatada tathi taoina tawdanaba appeal tawrakli Working Committee Joint Tribal Council nasu UNC na Naga misam taruk hatkhiba sigi matangda justice phangangadabani haina demand tawbaga loinana mihada sigi mayokda yaningdaba phongdoktuna chathariba total shutdown gi khongjang asida mapung fana support tawi haidi Myanmar da leiriba Eastern Naga Students Association asu Manipur da kuki singna Naga misam taruk phakraba matungda tamthina hatkibagi thawong asi akanba maongda condemn tawi thawong asi miyoibagi lisat ki wangmada sathaba khwaidagi chawkhataba thawdok amani thawdok asigi matangda mari leinaba singna Kudakta investigation chathaduna mara leiba miyoi sing adu phaduna matik saba sairak pigadabani amasung thawdog asigi justice phangangadabani asigumba wakhal yaudaba mihat asina reason asida leiriba Naga singda hena asawba pokhalle thawdog asigi matangda mari leinaba authority singna mihat asida hakthengnana natraga nakoinana mateng pangliba khudingmak matik saba chairak pigadabani asigumba misam miyam singda hingsagi thawong sing chathariba asi makha thoktanaba CSO community leaders singna punna lepminaba changi hairi Naga taruki asiba hakchang Jenims ki mokta purakre NIA team su Jenims ki mokta laktuna investigation chathakre haukiba me taraga humdoida kuki militant singna
कांगपोकपी डिस्ट्रिक्ट की लैलोन भाईफई खुलदगी फाखिबा कोनसा खुलगी पास्टर अनि यावना नगा तरुक अदु ngarang ahing nongyai matung pung ani taramdaida जेनिम्स की मोक्ता पुरखरे असीबा हक्सांग अदु हेक थुंगलबगा केस असि matangda thiziliba NIA gi official sing forensic expert amasung atai authority singna laikhidraba singi haksang adu examine tawwa yauna investigation asigi saruk ama oina evidence sing collection tawkhre naga taruk ki asiba haksang adu mokta purakpada chauna irang tholakpa yai haina security gi maikaidagi akanba section thorang kaya lokhat khibaga loinana karamba matamda asiba haksang sing adu mokta purakadage haibadu phongdoktana thamki loinana asiba haksang sing adu जेनिम्स पुरकदौरिब्रा नत्रगा रिम्स पुरकदौरिब्रा हाइबदु लेखाइ तादना थमखि जेनिम्स ngaliङै matamdagi asiba haksang purakani haina ngairamba kaya rims mokta oina puraklagani haibadagi mioi ayamba athengbada rims mokta laknakhi miyamna rims mokta laknakhibagi sarak sitharakpa matam aduaida ahenba security ga loinana naga taruki asiba haksang adu जेनिम्स की mokta purakhibani naga taruk sina phangkhiba thodok aduda khosaunaraba miyoisingna सेनापति डिस्ट्रिक्ट की ताफौदा लेबा NPF की ऑफिस हेडक्वार्टर थुगाइख्रे थौदोक अदुदा NPF की ऑफिस मनुंगदा लेबा टेबल चौकरी अमसुंग पार्टी की मरु ओइबा चे सांगसिंग सोरोकता पुथोक्तुना मई थाख्रे मरकसिदा NACN GPRN की मिनिस्ट्री ऑफ इंफॉर्मेशन एंड पब्लिसिटी ने थादोरकपा चेरोल अमदा हारिबना नगा मिसम तरुक फारगा तमथिना हाटखिबगी थवोंग अदु अकनबा मोंगदा कंडेम तवी असिगुंबा का हेनबा थवोंग असि मियोइबा खुनाइगी मथक्ता चथबा क्राइम अमनी अमसुंग खुनाइ असिदा मसिगे चनफम लेते मालेमगी ओइना अचौबा लानफम कयादा फावा येकनबा ओइरबसु लेखिद्रबा संगी मफमददी इकाइ खुमनबा उनरिबनी नगा मिसम तरुकी थवा यावद्रबा हक्सांग सिंग अदु मसेत कया थोकना कक्थतुना थमलंबा असि मियामदा अकी तुजुंगबा पोअनना बहोनबनी मिसम सिंग अदु मिहाथीना हाट्रिंगैगी ममांगदा तमथीना ओटनैखि हाबसी मिपुम खुदिंगमकना खंगनरबा वाफमनी असिगुंबा का हेनबा थवोंग सिंग चथरिबा असिगी मथक्ता लेंगाकना अकनबा एक्शन लौखटपगा लोइनना मिहातपा सिंग अदु लोगी वांगमता लैबनी हाइना लाउथोकदबनी लैखिद्रबा नगा तरुक अदुगी इमुंग मनुंगना थेंगना हौरिबा अवाबा सिंगदा सरुक यारी मिहात असिगी मतांगदा अचुंबा वायल फंगनना बहोनबदा NACN GPRN ना हनबा लैतना होनखिगनी हाइरी सरदा देवीना राज्य सभा की इलेक्शन दा लंबा यावदना माई पाकले हाइबगी सर्टिफिकेट ngasi खुसिनखरे बीजेपी मणिपुर प्रदेश की प्रेसिडेंट सरदा देवी ngasi राज्य सभा की MP ओइरे मणिपुर लेजिस्लेटिव असेंबली की सेक्रेटरी रिटर्निंग ऑफिसर रोहित सापमना ऑफिशियल ओइना राज्य सभा इलेक्शन की लंबा यावदना माई पाकले हाइना सर्टिफिकेट असि नुंथिल खुसिनखरे सरदा देवी पार्टी की कैसामपात लेबा थंबाल संगलेन की ऑफिस दा लेबा लाइनिंग थवमदी इमा इबेमा थौनिजरबा मतुंगदा चिंगमैरोंगदा लेबा मणिपुर लेजिस्लेटिव असेंबली तमना चतुना सर्टिफिकेट अदु लौखी मखा ताबा ओइना थंबाल संगलेनदा अमुक लाखी बीजेपी स्टेट लुसिंगबा सिंग अमदी थौमी सिंगना सरदा देवीबु लई हुक्तुना इकाई खुमनबा उतखी अमदी अथुम अहाव सामिनखी सरदा देवीना वाफम कया थमलदुना हाय पार्टी की लीडर सिंगना सिनाबिरिबा थौदांग असि मपुंग फाना थबकतो ओंथोकनबा होटनगनी पार्टी की लुसिंगबा सिंगबुसु महाकना थागतपा फोंदोखी लोइनना मणिपुर थोकलिबा वाथोक लांथोक मयाम असि लमदम सिगी मियामगा खुसमनदुना लोसिननबा होटनबदा अंगंबा थौदांग लौगनी हायबगी थाजबसु थमखी निंगसिंगबा याय राज्य सभा की मिखल असि था असिगी तरागा निपानदा पांथोकदबनी अतोपा मिरेप थोरक्तबना मिखल असिदा लंबा यावदना माई पाकले हाइना लाउथोकपगा लोइनना सर्टिफिकेट अदु सरदा देवीदा खुसिनखिबनी सर्च ऑपरेशन दा उख्रुल की होरई काफुंग चिंगसांग दा सारंब बंकर तरागा तरुक थुगाइख्रे खुलाई कयासु फागतख्रे उख्रुल डिस्ट्रिक्ट की होरई काफुंग चिंगसांग लोअर लैसांग रेंज की मनुंग हंजिना लेबा खुलसिंगदा खुलाई पाइबा मिलिटेंट ग्रुप सिंगना एटेक चथगदौरे हाइबा पाउ इंटेलिजेंस सिंगना पिरकपा रिपोर्ट अमदा युमफम ओइरगा मणिपुर पुलिस अमसुंग सेंट्रल पैरामिलिटरी फोर्स सिंगी अपुनबा टीम अमना हारिबा चिंगसांग परिंग असिदा चथखिबा सर्च ऑपरेशन सिंगदा मफम सिंग असिदा सारंबा बंकर तरा तरुक थुगाइखिबगा लोइनना खुसु खुलाई कया फागतपा ngamkhre हाइदि पुलिस की पावर सिना हाई मफम अदुदा चथखिबा सर्च ऑपरेशन सिंगदा सरुक याखिबा पर्सनल सिंगना
ꯍꯣꯔꯩ ꯀꯥꯞꯐꯨꯡ ꯆꯤꯡꯁꯥꯡꯒꯤ ꯆꯤꯡꯗꯣꯜꯁꯤꯡꯗ ꯄꯣꯖꯤꯁꯟ ꯂꯧꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯂꯥꯛꯄ ꯎꯕꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ 6 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯐꯥꯕ ꯉꯝꯈꯤ, ꯑꯗꯨꯒ ꯈꯔꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯑꯥꯏꯟ ꯀꯥꯏꯅ ꯁꯥꯗꯨꯅ ꯊꯝꯂꯝꯕ ꯕꯪꯀꯔ 13 ꯁꯤꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ, ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯁꯨꯡ ꯂꯥꯟꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯐꯥꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ LMG ꯀꯥꯔꯕꯥꯏꯟ ꯑꯃ, ꯕꯣꯜ ꯑꯦꯛꯁꯟ ꯔꯥꯏꯐꯜ 4, 9mm ꯄꯤꯁꯇꯣꯜ ꯑꯃ, ꯁꯤꯡꯒꯜ ꯕꯦꯔꯦꯜ 12, ꯕꯣꯜ ꯒꯟ ꯑꯃ, ꯂꯥꯏꯐ ꯔꯥꯎꯟꯗꯁꯤꯡ, empty cartridgeꯁꯤꯡ ꯑꯃꯁꯨꯡ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁꯦꯠꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫